ꯑꯩꯅ ꯍꯧꯖꯤꯛ ꯎꯅꯖꯔꯤꯕꯁꯤ ꯃꯣꯡꯒꯣꯜꯄꯨꯔꯗ ꯂꯩꯕ ꯕꯤꯖꯤꯇꯥ ꯑꯍꯥꯟꯕꯗ ꯕꯤꯖꯤꯇꯥꯅ ꯍꯟꯗꯛ ꯆꯍꯤ 2020ꯒꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯛꯖꯥꯝꯗ ꯁꯕꯖꯦꯛ 3 ꯂꯦꯇꯔ ꯂꯧꯔꯛꯄꯒ ꯂꯣꯏꯅꯅ ꯑꯦꯗꯚꯥꯟꯁ ꯃꯅꯤꯄꯨꯔꯤꯗ ꯑꯣꯜ ꯑꯁꯥꯝꯒꯤ ꯑꯣꯏꯅ ꯇꯣꯄꯔ ꯑꯣꯏꯔꯛꯄ ꯑꯁꯤꯗ ꯃꯩꯔꯥꯈꯨꯃꯟ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ Thank you, sir. ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯕꯤꯖꯤꯇꯥ ꯍꯣꯏꯗꯧꯅ ꯐꯖꯅ ꯄꯥꯁ ꯇꯧꯔꯛꯄ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯕ ꯑꯣꯏꯅ ꯎꯅꯖꯕ ꯂꯥꯛꯆꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯅꯖꯗ꯭ꯔꯤꯉꯩꯗ ꯕꯤꯖꯤꯇꯥꯒꯤ ꯃꯃꯥ ꯕꯕꯥꯒꯤ ꯃꯤꯡ ꯑꯃꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯅꯣ ꯑꯗꯨ ꯍꯥꯟꯅ ꯇꯥꯛꯈꯤꯁꯤ꯫ ꯑꯩꯒꯤ ꯑꯄꯣꯛꯄꯒꯤ ꯃꯤꯡꯅ ꯃꯨꯇꯨꯝ ꯍꯩꯅꯧꯇꯣꯟ ꯁꯤꯡꯍ, ꯑꯗꯨꯒ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡꯅ ꯃꯨꯇꯨꯝ ꯑꯣꯡꯕꯤ ꯔꯟꯖꯤꯇꯥ ꯁꯤꯡꯍ꯫ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ 2 ꯁꯨꯏ꯫ ꯑꯩꯒꯤ ꯃꯈꯥꯗ ꯏꯅꯥꯎꯅꯨꯄꯥ ꯑꯃ ꯂꯩ, ꯍꯟꯗꯛꯇ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯏ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯁ꯭ꯀꯨꯂꯤꯡꯁꯤ ꯀꯗꯥꯏꯗ ꯇꯝꯕꯤꯔꯛꯏ ꯃꯗꯨꯁꯨ ꯄꯟꯕꯤꯔꯝꯃꯨ꯫ ꯑꯩꯅ ꯀ꯭ꯂꯥꯁ 1ꯗꯒꯤ 5 ꯐꯥꯎꯕ ꯃꯣꯡꯒꯣꯜꯄꯨꯔꯗ ꯂꯩꯕ ꯑꯃꯔ ꯁꯤꯡꯍ LP ꯁ꯭ꯀꯨꯜꯗ ꯇꯝꯃꯤ, ꯑꯗꯨꯒ ꯀ꯭ꯂꯥꯁ 6ꯇꯩꯅ 8 ꯐꯥꯎꯕ ꯃꯣꯡꯒꯣꯜꯄꯨꯔꯗ ꯂꯩꯕ ꯄꯇꯃꯦ ME ꯁ꯭ꯀꯨꯜꯗ ꯇꯝꯃꯤ, ꯑꯗꯨꯒ ꯀ꯭ꯂꯥꯁ 9ꯗꯩꯅ 10 ꯐꯥꯎꯕ ꯁꯨꯅꯥꯏꯗ ꯂꯩꯕ ꯁꯨꯅꯥꯏ ꯖꯨꯕꯣꯇꯤ ꯁꯤꯡꯍ ꯃꯅꯤꯄꯨꯔꯤ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯇꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯅꯖꯗ꯭ꯔꯤꯉꯩꯗ ꯑꯍꯥꯟꯕꯗ ꯕꯤꯖꯤꯇꯥꯒꯤ ꯃꯃꯥ ꯕꯕꯥꯒꯤ ꯃꯤꯡ ꯑꯃꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯅꯣ ꯑꯗꯨ ꯍꯥꯟꯅ ꯇꯥꯛꯈꯤꯁꯤ꯫ ꯑꯩꯒꯤ ꯑꯄꯣꯛꯄꯒꯤ ꯃꯤꯡꯅ ꯃꯨꯇꯨꯝ ꯍꯩꯅꯧꯇꯣꯟ ꯁꯤꯡꯍ, ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡꯅ ꯃꯨꯇꯨꯝ ꯑꯣꯡꯕꯤ ꯔꯟꯖꯤꯇꯥ ꯁꯤꯡꯍ꯫ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ 2 ꯁꯨꯏ꯫ ꯑꯩꯒꯤ ꯃꯈꯥꯗ ꯏꯅꯥꯎꯅꯨꯄꯥ ꯑꯃ ꯂꯩ, ꯃꯥ ꯍꯟꯗꯛꯇ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯏ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯁ꯭ꯀꯨꯂꯤꯡꯁꯤ ꯀꯗꯥꯏꯗ ꯇꯝꯕꯤꯔꯛꯏ ꯑꯗꯨꯁꯨ ꯄꯟꯕꯤꯔꯝꯃꯨ꯫ ꯀ꯭ꯂꯥꯁ 1ꯗꯒꯤ 5 ꯐꯥꯎꯕ ꯃꯣꯡꯒꯣꯜꯄꯨꯔꯗ ꯂꯩꯕ ꯑꯃꯔ ꯁꯤꯡꯍ LP ꯁ꯭ꯀꯨꯜꯗ ꯇꯝꯃꯤ, ꯑꯗꯨꯒ ꯀ꯭ꯂꯥꯁ 6ꯇꯩꯅ 8 ꯐꯥꯎꯕ ꯃꯣꯡꯒꯣꯜꯄꯨꯔꯗ ꯂꯩꯕ ꯄꯇꯃꯦ ME ꯁ꯭ꯀꯨꯜꯗ ꯇꯝꯃꯤ꯫ ꯀ꯭ꯂꯥꯁ 9ꯗꯩꯅ 10 ꯐꯥꯎꯕ ꯁꯨꯅꯥꯏꯗ ꯂꯩꯕ ꯁꯨꯅꯥꯏ ꯖꯨꯕꯣꯇꯤ ꯁꯤꯡꯍ ꯃꯅꯤꯄꯨꯔꯤ ꯍꯥꯏ ꯁ꯭ꯀꯨꯜ꯫ ꯂꯦꯇꯔ ꯂꯧꯔꯛꯄ ꯁꯕꯖꯦꯛꯁꯤꯡꯗꯨꯒꯤ ꯃꯥꯔꯛ ꯑꯃꯗꯤ ꯄꯥꯔꯁꯦꯟꯇꯦꯖꯇꯨꯁꯨ ꯄꯟꯕꯤꯔꯝꯃꯨ꯫ ꯑꯩꯅ ꯂꯦꯇꯔ ꯁꯕꯖꯦꯛ 3ꯗ ꯂꯦꯇꯔ ꯂꯧꯔꯛꯏ꯫ ꯃꯅꯤꯄꯨꯔꯤꯗ 98, ꯑꯦꯗꯚꯥꯟꯁ ꯃꯅꯤꯄꯨꯔꯤꯗ 93, ꯑꯗꯨꯒ ꯂꯣꯖꯤꯛ ꯑꯦꯟ ꯐꯤꯂꯣꯁꯣꯐꯤꯗꯅ 80꯫ ꯄꯥꯔꯁꯦꯟꯇꯦꯖꯅ 78.4꯫ ꯇꯣꯇꯦꯜ ꯃꯥꯔꯛꯇꯁꯨ ꯄꯟꯕꯤꯔꯝꯃꯨ꯫ ꯇꯣꯇꯦꯜ ꯃꯥꯔꯛꯅ 392꯫ ꯑꯦꯗꯚꯥꯟꯁ ꯃꯅꯤꯄꯨꯔꯤꯁꯦ ꯍꯩꯅꯕ ꯁꯕꯖꯦꯛ ꯑꯣꯏꯅ ꯇꯧꯔꯤꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯁꯤꯗ ꯑꯗꯨꯝ ꯑꯣꯜ ꯑꯁꯥꯝꯒꯤ ꯑꯣꯏꯅ ꯇꯣꯄꯔ ꯑꯣꯏꯔꯛꯏꯁꯦ? ꯑꯦꯗꯚꯥꯟꯁ ꯃꯅꯤꯄꯨꯔꯤꯁꯦ ꯍꯩꯅꯕ ꯁꯕꯖꯦꯛ꯫ ꯍꯩꯅꯗꯕ ꯁꯕꯖꯦꯛꯇꯤ ꯀꯃꯥꯏꯅ ꯇꯧꯏ? ꯁꯕꯖꯦꯛ ꯂꯩꯍꯧꯔꯤꯕꯁꯤꯡꯗꯣ ꯂꯦꯇꯔ ꯂꯧꯔꯛꯇꯕꯁꯤꯡꯗꯣ ꯍꯩꯅꯗꯅꯕ ꯑꯣꯏꯅ ꯇꯧꯏꯔꯥ ꯏꯁꯥꯗ ꯃꯗꯨ ꯈꯨꯠꯂꯣꯏꯗꯕ ꯑꯣꯏꯅ ꯇꯧꯏꯔꯥ ꯀꯃꯥꯏꯅ ꯇꯧꯏ? ꯏꯁꯥꯅ ꯍꯩꯅꯗꯕ ꯑꯣꯏꯅ ꯇꯧꯅꯤ, ꯄꯣꯜ ꯁꯥꯏꯟꯁꯀ ꯏꯪꯂꯤꯁꯀ꯫ ꯃꯊꯪꯒꯤ BAꯗꯤ ꯀꯔꯝꯕ ꯀꯣꯂꯦꯖꯇ ꯑꯗꯨꯒ ꯁ꯭ꯇ꯭ꯔꯤꯝꯅ ꯀꯔꯤ ꯁ꯭ꯇ꯭ꯔꯤꯝ ꯂꯧꯕꯤꯒꯦ ꯈꯟꯕꯤꯔꯤ? ꯁꯨꯅꯥꯏꯗ ꯂꯩꯕ RF ꯗꯤꯒ꯭ꯔꯤ ꯀꯣꯂꯦꯖꯇ ꯇꯝꯒꯦ ꯍꯥꯏꯅ ꯈꯜꯂꯤ, ꯁ꯭ꯇ꯭ꯔꯤꯝꯅ ꯑꯥꯔꯠꯁ꯫ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝꯗꯤ? ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝꯅ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯌꯥꯝꯅ ꯐꯩ꯫ ꯇ꯭ꯌꯨꯁꯟꯗꯤ ꯀꯗꯥꯏꯗ ꯑꯃꯗꯤ ꯑꯣꯖꯥꯅ ꯀꯅꯥꯗ ꯇꯝꯂꯛꯏ ꯃꯗꯨꯁꯨ ꯄꯟꯕꯤꯔꯝꯃꯨ꯫ ꯊꯥꯡꯖꯝ ꯂꯩꯀꯥꯏꯒꯤ ꯑꯣꯖꯥ ꯑꯃꯤꯠꯇ ꯇꯝꯃꯤ, ꯏꯪꯂꯤꯁꯇ ꯇꯝꯃꯤ, ꯑꯇꯩꯗꯤ ꯇꯝꯗꯦ꯫ ꯑꯣꯀꯦ꯫ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯆꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯏ? ꯄꯨꯡ ꯀꯌꯥꯃꯨꯛ ꯅꯣꯡꯃꯗ ꯂꯥꯏꯔꯤꯛ ꯄꯥꯕꯤ? ꯅꯣꯡꯃꯗ ꯄꯨꯡ 4ꯃꯨꯛ ꯄꯥꯏ꯫ ꯂꯥꯏꯔꯤꯛ ꯄꯥꯗꯕ ꯃꯇꯝꯁꯤꯗꯤ ꯃꯇꯝ ꯀꯃꯥꯏꯅ ꯂꯦꯟꯕꯤꯒꯦ? ꯑꯉꯥꯡꯁꯤꯡ ꯇ꯭ꯌꯨꯁꯟ ꯇꯥꯛꯏ꯫ ꯕꯤꯖꯤꯇꯥꯒꯤ ꯃꯃꯥ ꯕꯕꯥꯁꯦ ꯊꯕꯛ ꯇꯧꯕ ꯌꯥꯎꯕ꯭ꯔꯥ ꯑꯗꯨꯁꯨ ꯄꯟꯕꯤꯔꯝꯃꯨ꯫ ꯕꯕꯥ ꯊꯕꯛ ꯇꯧꯗꯦ꯫ ꯃꯊꯪꯗ ꯕꯤꯖꯤꯇꯥꯒꯤ ꯃꯃꯥꯗꯒꯤꯁꯨ ꯏꯆꯥꯅꯨꯄꯤꯅ ꯁꯕꯖꯦꯛ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅ ꯂꯦꯇꯔ ꯂꯧꯔꯛꯇ꯭ꯔꯒꯁꯨ ꯑꯣꯜ ꯑꯁꯥꯝꯒꯤ ꯑꯣꯏꯅ ꯑꯦꯗꯚꯥꯟꯁ ꯃꯅꯤꯄꯨꯔꯤꯗ ꯇꯣꯄꯔ ꯑꯣꯏꯔꯛꯄꯁꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯤꯔꯝꯒꯅꯤ꯫ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯐꯥꯎꯕꯤꯒꯦ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯑꯣꯜ ꯑꯁꯥꯝꯒꯤ ꯑꯣꯏꯅ ꯑꯦꯗꯚꯥꯟꯁ ꯃꯅꯤꯄꯨꯔꯤꯗ ꯇꯣꯄꯔ ꯑꯣꯏꯔꯛꯄꯁꯦ ꯑꯩꯉꯣꯟꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯕꯤꯖꯤꯇꯥꯒꯤ ꯃꯥꯒꯤ ꯕꯕꯥꯁꯨ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯅ ꯂꯩꯈꯤ ꯍꯥꯏ, ꯑꯗꯣ ꯏꯇꯣꯝꯇ ꯑꯉꯥꯡꯁꯤꯡ ꯍꯣꯠꯅꯕꯁꯦ ꯏꯃꯨꯡ ꯃꯅꯨꯡꯗꯅ ꯃꯁꯤꯒꯤ ꯑꯗꯨꯝ ꯑꯋꯥꯕ ꯁꯣꯏꯗꯅ ꯈꯔꯗꯤ ꯅꯪꯕꯤꯔꯝꯒꯅꯤ꯫ ꯀꯃꯥꯏꯅ ꯇꯧꯏ ꯃꯗꯨꯁꯨ ꯈꯤꯇꯪ ꯄꯟꯕꯤꯔꯝꯃꯨ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ꯫ ꯏꯁꯥꯅ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯖꯕꯁꯤꯗ ꯊꯣꯏꯅ ꯃꯗꯨꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯈꯤꯗꯦ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯕꯤꯖꯤꯇꯥꯒꯤ ꯃꯥꯏ ꯄꯥꯛꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯂꯥꯛꯀꯗꯕ ꯑꯦꯛꯖꯥꯝꯗꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ, ꯂꯦꯇꯔ ꯍꯦꯟꯅ ꯂꯧꯔꯛꯄ, ꯂꯣꯏꯅꯅ ꯄꯨꯟꯁꯤꯗꯁꯨ ꯃꯤꯊꯣꯏ ꯃꯤꯍꯦꯟ ꯑꯃ ꯑꯣꯏꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕ ꯃꯩꯔꯥꯈꯨꯃꯟ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯤꯁ ꯇꯧꯖꯔꯤ꯫ ꯊꯦꯡꯛ ꯌꯨ ꯁꯔ꯫